Laibak kanma ngamloidaba oirabadi MLA Minister from Thadou Koki Narco Terrorist Muthatpa ngamloidaba oirabadi Miyam the Laibak Senator Koki Narco Terrorista Indiana Sogat Balep Kadabani Haina COCOMI Women Wingna Sanjan Thong the Laiba Agriculture Minister Thongam BISHWAJIT'S ke quarter the Thomjin Kray Konung mamang the Laiba Lamyan Basanglen mamang the ge Miyam ge oiba khongchat amalaktuna Minister asage quarter the Thomjin Kibane Adubo Minister Masadi Lanai gi oiba thabak ama chathokibana maram oiraga khongjang loi shinga unaba fangkhide khongjang aduga mari leinana COCOMI Women Wing gi coordinator Y Lyric Laimana Koki Narco Terrorist singna lamdam asige jingkhong chingya singda landaraktuna yalhomi kaya kangkhong chaihalakpa tha taraga mari sujilaklei Hauzik fawba center amadi state laingakna waroshin purakpa ngamdana leiriba asida chapchaba wafam ama leibak miyamda thamgadabane Koki Minister ani yauna MLA taranadi makhoigi miyam puthokhtuna homeland tanba ngammi amadi lamdam asida leiriba furup kuntraga mari roma sebo Koki terrorist na ngamhanbadi miyamna yaba ngamloi terrorist singna chatharakli balana silem horiba MLA yankhaina mayoknaba ngamloidaba amadi waroshin purakpa ngamloidaba oirabadi fam thadok piro miyamda leibak ngakchanaba sinabiro haina fongdorakle Status ki lairiba security advisor na shuthok libairang asina Manipur miyam da piriba awaba khangbidre advisor asida leitre maram asina lairiba angam athauna wathok asgi waroshin athubada pura uhaina lairik laimana fongdokhe miyam gi khongchat aduda Koki Narco Terrorista Indiana saugat palep kadabani Indiana Manipur Koki Narco Terrorista yonthokpa yaroi chahi ama helaklaba Koki lan Indiana Kankhatuna thambani haibana chingba wahi thaba placard kaya su sizinake Manipur kanni hana thora iba Manipur gi MLA yangkai nagagi silinau singsu nahanga yuwa ngangam darkasu thokwi abanina MLA yangkai bharat ki mapamda Manipur gi asengba moi tara homeland piu haiba kanguna di phuki puthu aga leli se pangame mang thangaga braja ai khoina songdna leini horel isya ma hatkani horel ama tawgani Manipur kan banga moi dobora di khuthak ta pham thado e baijara mana run chana dana leire Manipur gi awaba khangdre jiribam da haji Phoiba thokthok aduna Manipur sarkar ngasidi asengba wari ama piraga phamthado aga Koki MLA dongna miyang limangda bharat ki mamangda prithibhi ki mamangda mang thangaga Manipur maitei bu yengi ba mieng naga bu yengi ba phurup unthani thoi hum doi leiyose Koki terrorist singla ngamahin barse braja ai khoina sugya yara roi asi Koki terrorist lo se mangam dra bharat sarkar state government khodak ta phamthado